Praise the Lord. Ahanbamaktada Kanbiba Mapu, Prabhu Jesu Christa bu mapal naidana thagat chabaga loinana yengbiriba chilina uche chilima pabung sing mayam pumnamakke thamoidagi nungsiba amasung ikai khumnabu chari loinana tabiriba dombu Prabhu Jesu Christa na tektakaidana phattabadagi ngakthokpiduna dombu thabibo isano. Amen. mayamda karigumba matang tahanjirake hojikta koi Manipur dagi koi maringi sister mana engonda phone tawbirakpani amasung nongmaina Prabhu Jesu Christa gi minglenda igi thamoida faujarakpadagi aina prayer tawjakiba karigumba domda anaba leiragadi anaba duda sokpiraga adom Jesu Christa bu thajabiu soidana fagani haibagi prayer tawjakiba duda haibi iche sina mangonda anaba makhwangnabagi anaba leibudo mana thajaraga prayer tawki aduga phaki haiduna ichegi yam Athoiba testimony ama engonda phongdok pirakpani haiba testimony stajaba matamda engonda su yamna thamoida pangal fangjai amasung adugumna ai anaba phakre haibagi keno mayamna haibirei mayam ado mayamda tahanjarake mayam aina mayamda tahanjagadoribasi Prabhu Jesu Christa gi nungsibado aduni mayamna aina phongdok sagadoribasi aidi kanasu nachade khwaidagi hena pangba khwaidagi hena sonba misakamani adubu Prabhu Jesu Christa mahakna ibu nungsibiba engonda phongdok pirakpadagi aina leiba ngamjadabagi maramna aina haijakiba matamda isona tabiba haiba testimony ni mayam tabiu aduga adom da su bor fangbiu aduga karigumba adom su naduna karigumba awaba anaba taduna leiba taragadi adom comment section da adom haibiro ai adom gidam adom singidamakta soidana ai prayer tawjage mayam Jesu Christa na engonda pinabiba magi thawgalase ipagi thawgalase soidana mayam da phongdok sarake mayam aduga karigumba adomna aidi Christian nate Jesu Christa di aidi Christian nate Jesu Christa di Christian gini haiduna khanbiba taragadi chanbiduna madu khanbiganu Jesu Christa na ai dharma sandoi ai Christian dharma sandu Christian dharma sandokpa lai haina kaidongaida haikide mahakti Meeoiba pumnamakke damakta pap kokpiba lakpani mayam maramaduna adom Christian nataba taragasu adom Christian oibiu haibanate adubu Jesu Christa bu thajaduna yengbiu Jesu Christa na hai anaba mahakke di doctor mathau tai adubu nadaba mahakke di mathau tade pap chenba mahakke di pap kokchabagi mathau tai pap chende haina leiba mahakke di pap kokningbagi wakhal do mangonda leite adubu mi pumnamakti pap chenbani maramaduna haiba pap adu Jesu Christa na lauthokpa lakpani thagachari mayam Athoiba testimony se ipana engonda su yamna pangal na hauna hapire aduga mayam gi damakta prayer tawningbagi apamba se hen ishorna phongdok pirei mayam ishorna gi thamoida fawan birei thagachari Prabhu Jesu aigi ipa de aigi sarga gi oiba ipa aibu sembirakpa aibu imagi puklungda leiringai dagi khandok piba aduga aibu amuk lauba lakpiduna sargada thambigadoriba aina matik chadaba oibagi maramna aigi sagi iral haidokchabagi maramna amasung ipa naibu kanpibagi maramna aina Prabhu Jesu Christa bu ipa sargagi ipa taibang panbagi su ipa aigi amata ngairaba kanbi mapuni haiduna ai Prabhu Jesu Christa da aigi punsit hawai hakjang pukning punamak surrender ai tawjare thagachari mayam testimony tabiu aduga ishordagi bor blessing phangbiu adumgi anaba leiba taragasu adum thajabiu hairiba testimony sidagi adumgi anaba kokpak yai maramdi Jesu Christa gi pangal yauribani mayam aina ishorgi aina prayer tawningbagi wakhal lakibase engonda ipana Bible dagi verse amaka thawon birakpani hairiba Bible gi verse adudi Mark ki mayam adom su pabiu Mark ki chapter 16 gi verse 15 16 17 amasung 18 hariba verse se engonda 18 pha pure mayam ishorna engonda direct phongdok pire ai pathok serake Jesu na maikoi da haiki aibang pan punamakta chatuna taibang mi pumnamakta aphaba wapau sandu thajaraba amasung baptize loraba mahakpu kanbigani thajadaba mi adubu aranba tahangani khudam sing asi thajaba mi singa loinagani maikoina aigi mingda bhut sing tanthokani maikoina anouba lon sing ngangani maikoina lin sing paikhatkani maikoina hu thaklabasu maduna maikoibu karisu amangba thokhaloi maikoina anaba singi mathakta khut thambada maikoi fagani amen hariba Bible gi verse te ipana phongdok pirei amasung ipana thogalda amasung aphaba wapau da ipana sijinabiba aduga ipagi aphaba wapau phongdok chabagi maramna Prabhu Jesu Christa na khwaidagi pamjaba aphaba wapau phongdok chaba misak aduda ipana
khudol oina piraba healing gi oiraba pangal ado thawai sengbagi bo blessing ado aingon dai pana hitabibagi maramna aina ishor gi mingda aina prayer tawjabani aina haijabani ana yek singda thokna lairiba singda fanabagi damakta amasung ipana sinabibani mase aigi karisu pangal lamata nachade mayam aidi ma christian gi pham paiduna aidi leiba misak natte aidi phamsu paide hingnabagi damakta tongana aigi business macha amakak ai tawjai mayam adubu Jesu Christa mahakna nungsibiba amasung khandokpibagi maramna aina phongdokjabani. Praise the Lord. Adom tabiu ishordagi blessing marang kaina phangbiu. Amen. Hello. Da Ananda natro. Mani. Oza yam nungaire oza gi number phangmuse. Ngasa ayu phangmune oza du ai somda mi asiba ama yawbage tanna kana tawrapwa ngamdre. Hoi adu oza aina sumana oza gi phone dagi kira isor gi wahai kira adum phongdokpibadu adum nungdangda adum tajai duga nungtinda ai wa class lang taknare ko hoi habiu hoi ekodi phone se number su haite asi comment da thabasu mi bu kaino namaga thahanbani ekodi phone jengba khaktang haye ado nan aina phi nungtinda phi saba ganda khawang yam naba naba matamda nungdangda ojana isorbu siba ganda thamba pham adudo yenghanbibdo adudo ay adum nungdangda ay nupa hoi tumkhiba matamda ay thanda adum yengba matamda isorna ojana nakhoi gi anabado aduda khut thamo habida aduda aina khawang sin aman bada tumba ngamdaba phi sabagi aduda aina nammaga yengida Christian di sab manabni isor thajabisi di maitai chingmi khaide kumna sab manabni hena adum khalag aise kisu kina adum engonda mit uisinga dabsu khra adum kibagum tawaiba aise mi chat bumba mit uisinba ganda ko uisinba ki hanbdo adum tawe aina oisnu adukumna haina aina si yum manung sida kanasu changaga engonda krisu tawba ngamo haina khandoaga dagi parthna da aisa thun yauriba ko yauraga parthna hek loibaga ese tapna hogalakku matamda khawang sida yam naramba ado nadre hallelujah nadu matamda aina pi taraga parthna tawi am adudagi nongwan ngai basi adu aina asido oza dayananda gi phone number to kamaina kana da hangsra ko ai kamaina haisu haide kamaina tawgadra haina wakhang macha sing da hange noi phone da si mi YouTube da khuna yengbase number ni ba haiba kana yawbra dum hangba ina matam da naw nu pana comment tharaga yengse mi su thanai haina adum kaminda thagalaga ihalaga adum thagane adu yam nungai roja thagale da adu ai smana ojana smana ojangonda smana yamna engonda phauhanbiba mi anaba singi dama aina isor masa khangdaba singi dama aje ekoi lekai desu ekoi mi yam naraga laye aina ai di mina yengba kanda kare sunate ekoi direct su haite eba paba thoe aino pasu laira haite direct eba haite mi mayam ko kunda se narag lebdo aidi wai wakhanda changa pathna ojana sumana phai haibna uba matamda phone da sumana tawraga moi manakta chatlaga aidi pathna yam tawhaningba mani oja thabak to kamuk oja se thabak su tawe haibna aina do thabak to chilamgadra ado irasu aigi apamasidi isorgi mingda aina khawrangbasidi tawdaba yade ai haidarasu haina yam nungai ai wakhandu dang kaino ma tawego mani sister na phone tawbirakpase yam haraujai isorgi pangalni ko sister aina fahanba natte Jesu Christa na fahanbani ko aduga Jesu Christa di sister ekhoi pumnamakke isorni madi jat bijat khaidokte bako yam ni sister na sumaina anaba fare haina tabada
Duga sister Jesu Christa na mana leviramba matamda anaba punamak makhal punamak kya anaba mana fahan birami. Asiba phawba hingalali duni ko. Aduga sister na thajabado. Sister gi mingda soidana phagani haina aina sorda haijaba aduga sister na thajaba matamda thawai asengbagi pangalni. Ado sister gi anaba su pungko kokpa pungpha phaba ate anaba lakadaba wariga su ishorna Jesu Christa na lauthokpiba oisanu. Aina ai ishorda prayer tawjari ado sister gi ming leifam su amta haibiro. Sister gi ming leifam su amta haibiro. Ai je singmi ni maring. Maring. Hekkodagi Christian oirabasu oja yamna sole thawai gi lambi da ko. Sole aina oja Dyananda gi pause milaikai da chatlaga phone da sumana tawbudu hanga sumana tawbudu haina pau tamba matamda Kresra moida increase later haiger. Ha ikosu yengina adudi aduman tawbran high adi aisu yam nungaigadaba ko. Dun Maitai Christian simuk yauna isorbu thajaraga aikoina hek pokpadani isor ningba haura hoje 50 years suwadore adu pawa sumaina Kresra mathong marang khangdana mikap thoktana leibse aisu karesu lairi khaitarasu ai wak punsi je maman laina hingninge yamna azaraga mani minga aigi mau ama operation tawraga tha ahumbudi phagadore se angam poaga masa hoji ekoi Christian gi healing prarthana tawba yam chatleba ko magi matha se angang so amuk kapkradi yam khathiba angdo nupi po adu yam khathiye kapdo adu one thar kapiba adu mama se operation tawbni ba adu mama duna khong amado oja poma ga dum leiba ko aina di operation tawbda soiba jalla na haiba de ko gi Christian gi mission adugumba tayeng maganda di o meteronda kareba thataba tongbudo adugumba laye haina haye adu aina di magi da makhallaga uja sangba matanda magi aku yum thangna yesum makhada layana changaga prarthana to khanbirade aise mingonda sumana chatningba phawse aina chattaba matamda aingonda yamna kaino ma tawiba aduna chatninge anaba di mayam leye aduga ikaiba aikhoina leiriba mawongsiga min koibu lairabani na aikoi mina matik chana khanbi dabdo oja adugo aigi ngang thorakpa aduga aina khallibasidi sorna bilon ubiramgani mani duna oja di ai toina adum aiso fellowship tawramme aikoi gi sister moirang hoigi moirang da leba sister hoiga fellowship adum yam kuina tawramme duwa irang hek lakpadai di loina matok na kre auna basu ngamdre dumai laikre ai de toina ojana sangbiba oiradi anaba migi yumda chatlaga ojang phone tawraga ai prarthana tawhanbi nyam tawhanbi ningeba hoi sister aisu ne ishorna ishorgi nungsibase isu mi punamakta sandokjaba pami aduga Jesu Christa na khwaidagi pamjabase anaba fahanbasini Jesu Christa na anaba fahanbase am haraujaba ai Meeoibada anaba haibasidi ishordagi nate ko anaba haibase aduna ishorgi pangalna anaba do thokpase ishorna pami aduna sister na desa matamda anaba leibasingda chatlaga ingonda phone tawbiro ai soidana sister ai prayer tawjage pagi mafamda na haijiningi aduga sister Prabhu Jesu Christa thajabase koigi Jesu Christa na Bible da nauna pokpa haina haibado nekoina nauna poktragadi ishorgi ningthau lebak changba phangde haibado ko edi ase aina chahi yam kuina Christian oire koigi imana ipana oirakpani haina hairaga yadaba ko sister edi nauna Jesu Christa ga igagi amakak mapa machagi marido Jesu Christa na igi damakta cross da sibibani ko Meeoiba pumnamakke damakta aduk awaba khangki eigi khutta eigi khongda tidang tingkhang masa masangbada ei leiba ngamde eigi khutta tingkhang masa masangbada hakchang punamak nai chatpa ngamde chak chaba ngamde adubu Jesu gi makhutta chau khraba yopido uda desan ba matamda mahakna waramgadabado
mahakna naramgadaba makokta ka tingkang ngakta upsalakpa matamda makokta sorry makhongda makhong ani se punjannaraga yopi yeiba matamda mana waramgadaba adubu eikhoi se kanbinabagi damaktani haina khanjabadane aduga nauna pokchaba Jesu Christa na tabang panbada lakpiba Meeoibagi damakta mahakna sikhiba eikhoi gi pap laukiba aduga hingatkiba se asa thajarakpa matamda isorga eikhoi gi mapa machagi mari ama lai aduna sister yengbiu handak Manipur da tawriba lan se lan sigi matang sidasu ainadi isor khangjarakhiba matamdadi sister adu yam phalamdaba mi oirami isor masak khangdaba Christian bu nungsidaba Christian haibase tongana yamna hangoibagi mawngda khalami adugi maramnasu pastor ama compound da sangna phurubani adu Jesu Christa na aibu hatokpide hatokpadadi matik charabani aibu Jesu Christa na magi lambi da puraknabagi damakta aingonda anaba phahonki ai kok ngauki chatpa ngamkide mihuni yam kanna chungki imada mama hanagi matamda aina angang oiringada hainei ko ima ipa di mitna uba laini haibase aina imada hai ima aibu kanbiyu ai sigadawre haina matamduga imanasu aibu kanbiyu ngamkide imanasu khurami ko topa ma khurami adumaina leramba matamda pastor duna igi damakta mamitigi mapi taraga ipa mabu kanbiyu Jesu nanga tabang panbada lakhibadi dharma chenba singi nate papi singini mekhoi papi ni haina mamitegi mapi taraga kapakpa matamda sister oh Christian gin pastor sina du yam phari si karigino ne hojikki matamda landra phawada hatpi degi phubi degi tawraga do Christian haibasidi world da khwai degi chawba religion da yengnaraga su mana ingonda case tawrakadra haina khalamba aise hakchanga nabane case ka tawradi aise sirani ko haina khalambado mamitegi mapi taraga haijebirko matamdadi oh Jesu hatokpiganu haiba haukreba sister ko adugi matungda Jesu Christa gi nungsibase Holy Bible pajarakpa matamdadi mahakna kaidongda mi halu haide sister haide ko sister Holy Bible da nungsiu kokpiu chanbiu nekoina hojik leiriba mafamse kharani gitani mase part time ni asiga nekoi wow asiga nekoi afaba lamchatta chatlu aduga sargada nekoi ingthana leigani aidi mangalni nekoina mingsenni nekoi se yengaga Jesu Christa kanano haibadu takadoribani haiko aduga aidi sorgi thagul se sister ingonda isorna phongdokpiyo matamda ai haidana leiba ngamjade isorgi thagul se aina haidabasu yade ko sister isorna ingonda afaba wapau sandoknabagi thabak hapaga aina talli mini ingonda thina hairakani haina sandoktragadi adu aigi fatteba aduna aina haijaba matamda handaki langi matang sida Jesu Christa na mi hatlu waina haide maramaduna Jesu Christa gi nungsibado phongdokpiu Jesu Christa na haibado yeknabagi damakta haijabiu haiko sigumase kaya ama uraktaba matam aduga gidi nungsidana yamna mi hatpa hatlaga su yamna hangoina tukachana halakpa matamdane isonu dum phongdokpi sister Jesu Christa nungsibani hariba nungsibado ikhoina mi hatpa aina Christian ni hairaga aina mi haladi kanisu maral lejadaba afabata tau haina hairamaga siraga hingatkiba Jesu do aina phattaba tahanbaga chap manayebako sumaina sister aidi phongdok chei asigi matangse aduna nauna pokpase yamna maru oirame sister hoi hoi ojadu ojikti moi sumda ekoi maringidi mi sirasu sak khangba sak nganba yam tawuko huran khra ingtharaga aigi maugi manakta ai chatlaga tawradi oja thabakta sanggadra sangani sister aduga ngasi se khoi sangol sen irai aduga gidi leibak pokpa nongmaijing se sister khoi su fellowship tawi ba phone da go phone da fellowship tawi pung 5 dagi hawi ado pung 5 gi 5 jawdri ngai da ko sister phone tawbiraga di soidana short haisage ngasai che amanasu ojagi number do aisu lawge ne lawdi lawkhibani sir soidana short haisage aduga sister gi damakta mutang short haijarake sister gi family je kana lei da aigi angang ani ne aigi nupa ne ekoi mari khaktang lei nem iku su leite hanubi su leite kana su leite da aigi anabju pasna tawdami da khra dum hai hogiba aise nung su lei hai duga ko Christian gi pasna tawraga kaino to healing tawbiba dugum da yingba ganda
ꯑꯗꯨꯝ ꯍꯪꯉꯥꯡꯉꯦ ꯑꯩꯁꯦ ꯌꯥꯝ ꯁꯣꯜꯂꯦ ꯁꯣꯜꯂ ꯃꯣꯏꯅ ꯉꯥꯡꯕꯤꯕꯅꯤ ꯗꯣꯛꯇꯔꯁꯨ ꯈꯔ ꯌꯦꯡꯉꯣ ꯑꯗꯨꯝ ꯍꯪꯉꯥꯡꯉꯤ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯐꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯤꯒꯤꯗꯤ ꯃꯌꯥꯝ ꯍꯤꯗꯥꯛ ꯄꯤꯕꯤꯕꯅꯦꯕ ꯑꯗꯨ ꯑꯩꯒꯤꯗꯤ ꯄꯤꯗꯦ ꯑꯗꯨꯝ ꯍꯥꯏꯌꯦ ꯃꯛꯇꯤ ꯍꯤꯗꯥꯛ ꯄꯤꯗꯦ ꯑꯩꯅ ꯑꯣꯖꯥ ꯑꯩꯒꯤꯁꯨ ꯍꯤꯗꯥꯛ ꯈꯔ ꯏꯕꯤꯌꯨꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅ ꯄꯤꯗꯕꯨ ꯀꯔꯝꯍꯥꯏꯅ ꯑꯩꯅ ꯏꯒꯅꯤ ꯑꯩ ꯏꯁꯥꯁꯦ ꯀꯔꯤꯁꯤꯔꯥ ꯄꯨꯔꯥ ꯅꯥꯕꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯑꯗꯨꯝ ꯊꯕꯛꯇꯤ ꯌꯥꯝ ꯁꯨꯅꯤꯡꯕ ꯏꯁꯥꯗꯗꯤ ꯌꯥꯝ ꯁꯣꯟꯕ ꯈꯇꯪ ꯊꯕꯛ ꯇꯧꯔꯤꯗꯅ ꯋꯥꯕꯅ ꯍꯦꯟꯕ ꯑꯗꯨꯒ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯩ ꯏꯁꯥꯗ ꯑꯗꯨꯝ ꯃꯤꯅ ꯅꯪ ꯅꯨꯄꯤꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯑꯁꯨ ꯌꯥꯗꯨ ꯀꯩꯅꯣ ꯇꯧꯔꯒ ꯉꯥꯛꯇ ꯂꯩꯌꯦ ꯅꯣꯡꯃꯇꯁꯨ ꯇꯤꯡ ꯂꯥꯎꯅ ꯅꯣꯏꯅꯒ ꯂꯩꯌꯨ ꯑꯗꯨꯝ ꯉꯥꯡꯕꯅꯦ ꯑꯗꯨ ꯑꯩꯁꯨ ꯅꯣꯏꯅꯤꯡꯉꯥꯏ ꯍꯤꯗꯥꯛꯀꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔꯁꯨ ꯆꯥꯔꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯝ ꯃꯥꯟꯅꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯣꯏꯕꯁꯨ ꯅꯣꯏꯗꯦ ꯑꯩ ꯏꯁꯥꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩ ꯏꯊꯟꯇ ꯈꯜꯂꯦ ꯑꯩꯁꯦ ꯀꯔꯝꯕ ꯗꯥꯛꯇꯔꯅ ꯌꯦꯡꯉꯁꯨ ꯑꯐꯥꯎꯕ ꯗꯥꯛꯇꯔꯅ ꯌꯦꯡꯉꯁꯨ ꯑꯩꯁꯦ ꯐꯥꯔꯔꯣꯏꯗꯕ ꯃꯥꯜꯂꯦ ꯇꯣꯉꯥꯟꯅ ꯑꯩ ꯏꯁꯥꯗ ꯇꯣꯉꯥꯟ ꯑꯃ ꯂꯩꯖꯩꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯔꯆ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯔꯆꯀꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯗ ꯅꯤꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯕ ꯑꯗꯨꯒ ꯑꯩ ꯋꯥꯕꯗꯤ ꯌꯥꯝ ꯋꯥꯏ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯒꯅ ꯐꯝꯕ ꯉꯝꯗꯕ ꯑꯗꯨꯝ ꯇꯤꯡꯉꯒ ꯂꯩꯕ ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯕ ꯍꯣꯏ ꯁꯤꯁꯇꯔ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯉꯁꯤ ꯁꯤꯁꯇꯔꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕꯁꯦ ꯏꯁꯣꯔꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯅ ꯁꯤꯁꯇꯔꯒꯤ ꯑꯅꯥꯕ ꯄꯨꯀꯣꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯌꯨꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯁꯇꯔꯒꯤ ꯑꯉꯥꯡꯁꯤꯡ ꯍꯌꯦꯡ ꯆꯥꯎꯔꯒꯁꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯍꯟꯕꯤꯕ ꯁꯤꯁꯇꯔꯒꯤ ꯍꯁꯕꯦꯟꯕꯨꯁꯨ ꯏꯁꯣꯔꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯌꯥꯝꯅ ꯏꯪꯊꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯏꯪꯊꯕꯁꯤꯡꯅꯤꯀꯣ ꯄꯩꯁꯥ ꯁꯨꯝ ꯌꯥꯝ ꯂꯩꯔꯁꯨ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯔꯒ ꯃꯆꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯗꯤ ꯄꯩꯁꯥꯅ ꯏꯪꯊꯕ ꯄꯨꯔꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯪꯊꯕ ꯄꯨꯔꯛꯄ ꯉꯝꯃꯤ ꯁꯤꯁꯇꯔ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯄꯤ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯊꯅꯝꯃꯤ ꯃꯁꯤ ꯇꯥꯏꯕꯪ ꯄꯥꯜꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯁꯤꯁꯇꯔ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯁꯇꯔꯅ ꯃꯤꯠ ꯎꯁꯟꯕꯤꯌꯨ ꯁꯤꯁꯇꯔꯒꯤ ꯈꯨꯠꯇꯣ ꯑꯗꯨꯅ ꯁꯤꯁꯇꯔꯅ ꯏꯁꯣꯔꯅ ꯑꯗꯨꯝꯕꯨ ꯁꯣꯛꯄꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯈꯟꯕꯤꯌꯨ ꯁꯤꯁꯇꯔ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯋꯥꯡꯊꯣꯏꯔꯕ ꯃꯄꯨ ꯁꯔꯒꯅ ꯐꯝꯕꯥꯜ ꯑꯣꯏꯕꯤꯔꯒ ꯇꯥꯏꯕꯪꯄꯥꯟꯗ ꯈꯣꯡꯅꯦꯠ ꯑꯣꯏꯕꯤꯕ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩꯁꯦꯝꯕꯤꯕ ꯑꯣꯏꯔꯝꯕ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯑꯜꯐꯥ ꯑꯦꯟ ꯑꯣꯃꯦꯒꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯅꯆꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯏꯄꯥꯅ ꯅꯆꯥꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯅꯆꯥꯅ ꯂꯩꯕ ꯉꯝꯖꯗꯗꯨꯅ ꯏꯄꯥꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯃꯁꯨꯡ ꯅꯆꯥꯅ ꯏꯄꯥꯒꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯏꯆꯦ ꯁꯤꯁꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯏꯄꯥꯅꯒꯤ ꯊꯃꯣꯏꯗ ꯅꯍꯧꯅꯅ ꯑꯅꯥꯕ ꯀꯌꯥ ꯐꯍꯜꯂꯨ ꯍꯥꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯏꯄꯥꯅ ꯂꯥꯛꯍꯟꯕꯤ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯅꯆꯥꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ नचा ख्वाइदगी पिकपा ओइजगे अदुगा प्रभु जीशु नहाकी अचुंबा नहाकी ख्वाइदगी मकोकता लेबा ईश्वरने हाइबदो ताइबंग मालेमना खंगबो ओइसनु सिस अखोइगी मरिंगी इचे सिस्टर मागी फैमिली दा इपा ईश्वर इपागी सर्गगी ओइबा ब्लेसिंग्स बोर थौजाल मरांग काइना हाइथबिउ इपा ईश्वर सिस्टर असिगी मंगोंदा नुंग लेयन सुहाई इपा ईश्वर अदुगा मंगोंदा पोथाफम खंगदबा तु सोर होरमदा वाबना चिंबा अनाबा एक पुनमक प्रभु ईश्वर आइना खंगबदगी इपाना हाकना खंगबना हेली प्रभु मिकुपसिदा हाइबी कोगी मरिंगी सिस्टर से असिगी हक्चांग इपाना सोपियो थवाई सेंगबा होली स्पिरिट आइना कौजरी प्रभु जीसु ख्रिस्ट की मिंगदा सिस्टर असिबु सोपियो इपा ईश्वर मागी अनाबा मागी लांगतकनबा मागी असोनबा मिकुपसिदगी प्रभु जीसु ख्रिस्ट की मिंगदा थोखिबा ओरसनो मेखोगी इमुंगदा इपाना निंगथौगुमना पानबिउ प्रभु मेखोगी इमुंगी कुना मरीदा इपाना स्वर्गदूत सिंह थंबीदुना मेखोइबु ngakpi sendu ipa iso aduga ipa thajaba anaba kokchege haiduna engonda hairakba punamaki anaba fahanba ngamanbiu प्रभु यीशु थागचरी इपा ईश्वर मसिदगिदी सिस्टर की पुंसी मागी हस्बैंड की पुंसी मागी मचानी की पुंसी प्रभु यीशु मेरे पुनमकी ईश्वर नाहकी खुद सिनजरी प्रभु थागचरी इपा इरमदा मणिपुर दा इंग चिकना हानगी लेरंबा
ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯗꯣ ꯅꯍꯧꯅꯅ ꯄꯨꯕꯤꯔꯛꯄ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯁꯣꯟꯖꯗꯨꯅ ꯊꯥꯒꯠꯆꯗꯨꯅ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯑꯥꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦꯅ ꯉꯁꯥꯏꯒꯤ ꯑꯅꯥꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯌꯧꯔꯀꯥꯟꯗ ꯐꯣꯟ ꯇꯧꯕꯤꯔꯣ ꯑꯩ ꯏꯆꯦꯒꯤ ꯅꯝꯕꯔꯁꯦ ꯁꯦꯚ ꯇꯧꯔꯒ ꯊꯝꯖꯔꯒꯦꯀꯣ